Makhal Mathel, Manipur. mayamgi nungainabagidamak leijariba Makhal Mathel Manipur channelna mayambu ikokona khurumjari ngasi amuk mayamgidamakta manipuri horror story amakak puduna lakchari horror story asigi maming Mayagi Thawai hariba wari macha asi hingliba amadi sikraba kanagumbi amataga mari linajadi aibana mayamgi nungainabagidamакta semjaba wari machani hojik mayamda khudol tamjari manipuri horror story Mayagi Thawai khomai laisang amada lai khurumba luaraga thulai mahakna laisang adugi thong jorakpada chebang ama phaktoktuna yengi chebang aduda maya haina tharami masigi matung rosni malem alex rakesh amadi redika makhoi mathak kuptaba jip amada tongduna yum amada laklami yum adugi akoibadu u marang kaina hawi aduga yum adugi hek nakanda mi asibasing phumkhibagi mongpham mayam ama lei maduda malemna mage camera ama puthoktuna photo kapnaba tawri tungda mamanabasing aduna wa khara hairakpadagi camera adu kaptre aduga makhoi wari khara sanare aduga yum aduda changkhre rosnina tungthangna lai mana yum adugi koibada leriba mi asibasing phumkhibagi mongphamsing adu yengduna ngaihak lei maduda rakeshna manakta changaga kari tawrabage haina hangi rosnina kaisu tawdeda mafamse hek yengbada akiba ma poe haina khumi rakeshna kibani haina khumi rosnina ha kaiba hairakpada rakeshna nupidi mahusana kigali aduna yumdegi hendribani haidi nupise angang machagumani nacha asumna hairakpada rosnina taningge he haina rakesh ki sayengda kinduna phatlawna thinjili adudagi makhoi noktuna imung changnare yum adu yamna phajai adubu yum aduda phamungdi amata thadi thariba sofa chokri punamak angoba phi amana kupsali makhoina hainare phamung leitrasu leiriba sofa sing asida tumaga loire haina hainaduna makhoi mana thokpa leinare rosnina ka amada phamduna makhoina porakpa sem ama chaduna akoibaduda koyeng yengduna lei aduga mahakna hairi asuk phajaba yumsibu karigino yumbuna hundoktuna thamlibasibo tanjadu redikana phaklauna tungdagi hairi aisu khaline haina hairakpada rosni khangprek khangi redikadi rosni khangi haiba khangde magi tawdaba thabaksing adu wa ngangduna tawri redikana hairi mi thabak lebagi waramni he yumse malengkhoigi family gi miwai amagi ni haibani mangonda matam khara senaramu haibadagi aikhoiga puna lemina sena lai natro redika gi waduda rosnina o aidi khangdiye rakeshna yum amada koirusi aikhoi timpulap jawduri haibaduda lakpani asumna makhoi ani wari sanari somda rakesh malem amadi alex makhoi ahum ka amada phamduna makhoi su wari sanari alex na aidi yum haninge boarding yam chureda tumina sum leibase hainade ni maduda rakeshna hera ahan bainida sum leiraga hainajarakanida maduda malemna sas khuhai gadi mawanu bida haibaga maliko adegi alexna malhoro nabani ai ngakta uigige hairaga tumduna leikhre asumna haukhibana numidange matam oirakle yum adugi akoiba adu hui singna kana khongli aduga kapsu kapi imungdana makhoi isai saktuna langli rakesh isai sakpa yamna pamjai mana porakpa guitar adu khongduna isai saktuna mayamga langli rakesh ki isai du loisalle makhoi wari sanaba haurai rosnina mayamda hairi kaino mafam sibo phone signal ga amta phangri sibo maduda rakeshna mage matok tamduna kaino mafam sibo phone signal amta phangri sibo haiduna kalemna duna hairi maduda rosni do sauduna yum adudagi mapalomda thokre maduda redikana hairami pharamani si oradi phagido matang jaradi mi sauga taba rakeshna amu hairi nati ai kahujiki du kai haikrage ha asoiba yawkrabo ba mabu ngang macharo maduda alex na farese ai themuge haina hawalke tawi maduda malemna ai wona themurage noi leramu haiduna malem rosni gi manakta chatki rosni mapanda wakhal nungaituna leptuna leri malemna kaino kaisu nataba wa khara dugi saunai kaino haina themi masigi matung
matamdu hawjinkhre makhoi magi tumpham semnaduna tumnakhre redikana leiriba ka domda kanano ama changi aduga redikana tumliba duda yengduna lei maduda redikana kanano ne haiduna yengubada mamit ngorok ongna fangaga ihing na hing saraba saktam amana mangonda phan launa chongsilakhi maduda redika do mikap khangthok thoi aduga ipa pakhana akoibadu koyeng yengi phamungdagi hagulaktuna mahakna ka adugi thongnawda yengi thongnaw adugi hek mayoknabada phura ama leibadu uki redika yamna kiki adubu makumangnida haina khanduna amuk tumthakhre ahing du hokre mathangi nongale makoi breakfast tawduna wari watai kaya saduna wa nokli adubu redika di tongana phamduna ungduna leikhi maduda alex na redika haina kauki redika du ingak ha kai haige haina khumi alex na kaino kai haige bu kaino mayamna breakfast sarise khara sauduna haina hairami redika na chaning deda haina khumi maduda rakesh na sadradi mi sibani ko sajaro la hoy haina haiki mama nabi rosni su lao redika kaidorage haina haiki maduda redika do khangsaw sawra aga chaning de hairaga phuk hawgatuna chatkhre mayamdu kaigino mana asam sawrisi bo haiduna hainaraga lehowi alex na ai themuga se haiduna redika ge manakta lai redika yum adugi stair da phamduna ungduna leirami alex ni redika kaidorage nangbo nasai ngamdabro haina hangi redika na kashi tawdeda haina khumi alex na hoi kashi tawdradi phaida nangna khoirang khosawri do swai sigi phajaba se sum yengo aduga wakando khara inghalo alex na hariba adu da redika na hoi adumai tawgadra khangde isa se khoirang khosawi alex na makha tari phare adudi ya swai phau thu khige do pakhanda khajalu nuko wakalaina najani asomne alex redika da wa khara hairamaga chatkhre alex na sum lakpada yum adugi khara chatlaga leiba mungpham mayam adugi manakta nupa ahan amana marak chappa mayung sangba kom ama tawribadu alex na ukhi madude alex na kari tawbirino hal haina hangbada ahan aduna alex ta munna yengaga kayuno adu hangibadi haina hairi alex na makha tarai mi asiba phumbagi rosibo kana sibagino ahan aduna makha tarai nangna madu hanglidubu karino alex na muk ahan adu da hairi madu haibada kari kaige nupa nupira siridubo asumna hangubada ahal aduna mo hairi angang la hal lai khangde hairamaga ahal adu chatkhre masigi matung ka amada rosni amadi redika makeup tawri rosni fruit ama puthoraktuna sigi fruitse phajadro haina redika da hangi redika na hoi jam phajaye nangonda yam pakani haina hainari asumna hainaraba matung redika do ka adu dagi chatkhre rosni na ka adu da leiriba mingsel adu da wonsengduna lipstick tairi matam aduda magi lipstick pariba makhut adu masa mathanta mingsel adu da yechinjakhi aduga magi machin dusu mathanta koitei tasilakhi rosni na phana ba kanna honari adubu ngamde masidagi amuk lipstick pariba makhut adu mingsel adu da amuk thumjinki mingsel adu da lipstick aduna maya haina tharamki rosni du kimanduna kapki masigi matung rosni na magi khungbu singda paw adu kapna tamki mamanabasing aduna adudi kamai tawriba jano mafamse migi thawai gumba leiba jala haiduna makhoi wa tanarami matam matuda alex na hairi rosni na haise mongonda kariguma thawdo khara thokpagini ne aduna tana hekta pangai hajen ba yaba nateba ikhoi yumse thadoklaga chakhibana phaniko maduda malemna nangso amuk yausai labo ha so akiba noi loi chakhwa so ai ithantane lehorage yumsida asumna makhoi wari sanari matamduda yum adugi akoibada leiriba umphomsing adugi maraktagi amana khongbugum tawki matam aduda imungdagi malemna thungnaw amada lepaga mapana leiriba mongphomsing aduda photo namli maduda karimta ude aduga camera adu mamitagi lokthora aga thungnaw adugi mapanda camera yauduna yingi aduga amuk camera adu amuk namge haiduna mamita hek nakshilubada karino khangdaba posak ama paisilakhi malemdu haina haiphet machinda haiki magi manakta leiriba alex na kadore ha kadorage mi haina hangi
ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯦꯃꯦꯔꯥꯁꯤ ꯕꯦꯔꯥ ꯈꯔ ꯀꯥꯔꯦꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯡꯐꯝꯁꯤꯡ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯉꯔꯪ ꯉꯔꯪ ꯉꯪꯈꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯗꯤ ꯇꯥꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯦꯂꯦꯛꯁ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯅꯣꯕꯦꯜ ꯑꯃ ꯄꯥꯔꯤ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯐꯨꯅꯕ ꯇꯝꯃꯤ ꯔꯣꯁꯅꯤꯅ ꯔꯦꯗꯤꯀꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯔꯦꯗꯤꯀꯥ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ ꯔꯦꯗꯤꯀꯥꯗꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯔꯣꯁꯅꯤꯅ ꯔꯦꯗꯤꯀꯥꯗꯨ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯔꯦꯗꯤꯀꯥꯅ ꯔꯣꯁꯅꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯕ ꯑꯀꯤꯕ ꯐꯪꯉꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯗꯨꯗ ꯔꯣꯁꯅꯤꯗꯣ ꯀꯤꯃꯟꯗꯨꯅ ꯔꯦꯗꯤꯀꯥꯅ ꯐꯥꯔꯤꯕ ꯈꯨꯗꯥꯡ ꯑꯗꯣ ꯀꯟꯊꯣꯛꯂꯝꯂꯒ ꯀꯟꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯦꯂꯦꯛꯁ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯥꯎ ꯑꯗꯨ ꯇꯝꯈꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄꯗꯗꯤ ꯔꯦꯗꯤꯀꯥꯗꯣ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯉꯁꯥꯏ ꯔꯣꯁꯅꯤꯅ ꯄꯨꯔꯛꯑꯝꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯁꯤꯗ ꯔꯦꯗꯤꯀꯥꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯃꯈꯣꯏ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯔꯣꯁꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯦꯂꯦꯛꯁꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪ ꯍꯧꯖꯤꯛ ꯍꯧꯗꯣꯛꯄꯗ ꯇꯥꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤꯗ ꯐꯔꯦ ꯆꯥꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩꯀꯣ ꯊꯥꯖꯗꯕꯅ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯗꯣ ꯅꯣꯏ ꯀꯥꯎꯅꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯟꯅꯕ ꯐꯩꯀꯣ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯑꯩꯁꯨ ꯌꯨꯝꯁꯦ ꯈꯔꯗꯤ ꯆꯤꯡꯅꯔꯕꯅꯤ ꯃꯇꯝꯗꯨꯗ ꯔꯦꯗꯤꯀꯥꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦꯅ ꯊꯣꯛꯈ꯭ꯔꯦ ꯔꯣꯁꯅꯤꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯆꯤꯡꯅꯩ ꯍꯥꯏꯗꯨꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯥꯂꯦꯝꯅ ꯀꯦꯃꯦꯔꯥ ꯅꯝꯕꯗ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯈꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯣꯡꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯕ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯝ ꯇꯧꯔꯤ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯑꯦꯂꯦꯛꯁꯅ ꯀꯣꯏꯊꯣꯛꯄꯗ ꯊꯦꯡꯅꯈꯤꯕ ꯀꯣꯝ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅꯤ ꯃꯥꯅ ꯀꯣꯝ ꯇꯧꯔꯤꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯈꯣꯏꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯈꯤ ꯃꯈꯣꯏꯅ ꯑꯍꯟ ꯑꯁꯤꯅ ꯀꯣꯝ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯅ ꯍꯥꯏꯅꯈꯤ ꯍꯪꯕꯗꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯗꯦ ꯕꯦꯔꯥꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯅꯣꯛꯏ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯅ ꯈꯪꯗꯦꯁꯦ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯦꯗꯤꯀꯥ ꯑꯃꯗꯤ ꯔꯣꯁꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯦꯛꯁ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯈꯤ ꯃꯥꯅ ꯃꯥꯒꯤ ꯖꯤꯞ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯒ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯐꯔꯥꯡ ꯊꯥꯡꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯦꯂꯦꯛꯁ ꯂꯥꯛꯄ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅꯁꯨ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯂꯦꯛꯁꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯁꯥꯅ ꯈꯣꯡꯕꯗꯧꯅ ꯉꯪꯗꯨꯅ ꯈꯣꯡꯉꯛꯏ ꯑꯦꯂꯦꯛꯁꯇꯨ ꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯀꯤꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯔꯥꯀꯦꯁ ꯁꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯦꯂꯦꯛꯁꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯥꯂꯦꯝꯅ ꯀꯩꯗꯧꯔꯦ ꯑꯦꯂꯦꯛꯁ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯦꯂꯦꯛꯁꯇꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨꯗ ꯔꯥꯀꯦꯁꯅ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯒ ꯑꯦꯂꯦꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯦꯂꯦꯛꯁꯇꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯃꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩ ꯃꯥꯂꯦꯝꯅ ꯑꯦꯂꯦꯛꯁ ꯀꯩꯗꯧꯔꯒꯦꯃꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯦꯂꯦꯛꯁꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯦ ꯀꯨꯏꯅ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯔꯦꯗꯤꯀꯥ ꯑꯃꯗꯤ ꯔꯣꯁꯅꯤꯁꯨ ꯊꯣꯔꯛꯇꯨꯅ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤ ꯑꯦꯂꯦꯛꯁꯅ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯆꯠꯍꯧꯋꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯌꯥꯅꯤ ꯑꯦꯂꯦꯛꯁꯅ ꯃꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯅ ꯌꯥꯝꯅ ꯏꯪꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ ꯍꯥ ꯃꯌꯥ ꯍꯥꯏꯕ ꯃꯌꯥ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤ ꯑꯩꯅ ꯅꯣꯡꯃ ꯈꯨꯠꯇ ꯕꯨꯠ ꯆꯪꯉꯒ ꯃꯤꯡꯁꯦꯟꯗ ꯂꯦꯞꯇꯅ ꯏꯈꯤꯕ ꯃꯤꯡꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯀꯦꯁ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯠꯇꯨꯅ ꯊꯤꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯤꯕ ꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯐꯝ ꯑꯃꯒꯤ ꯐꯨꯔꯥꯗ ꯃꯌꯥ ꯖꯣꯁꯦꯐ 1981
2004 haina thaba phura ama thingnakhi makhoi yamna ki keno torisibo sikraba midubu hoji karamna aigi imangda uriba haina Alex adu yamna ngakhi matamdu da Rakesh na hairi maya haise sikraba nupini Alex nangna kamai uribano maduda Alex na hairi as aisu khangdre adubu uriba nupi adudi mayani asumna haina aduna makhoi ani imungda amuk parap changi Alex ti magi kada changkhre aduga Rakesh na magi kada changi Rakesh na magi kada lairik ama phakuna karino mathiri matamadu da lairik ado hek phakthokpaga makhongda juling pharang thanglaba mine chatpadongna chirik lawba khonjel ama taki lairik adu phakpa hek lepaga makhondu lepi aduga lairik adu hek hangdokpaga makhondu amuk tari adudagi Rakesh na ka adugi akoibada koyeng yengi handakti lairik tu khumjilabasu makhondu adum taki Rakesh tu ka adudagi mapalomda thorakhi maga lakminaba Alex tu leiramde Alex na magi kada chakhibadu mahakti uhodre aduga khonjel adusu manak nakna taki Rakesh tu swai lawi akoibaduda koyeng yengi adudagi mana tariba khonjel dugi khungul lirakhi yumadugi mathaklom thangba sarukta khonjel adu tabadagi mathaklomda sum kakhalakhi aduga mana tariba khonjel adu mathakta leiramba ka amada amuk taki Rakesh na ka adu tho hangoktuna yengbada kanamata leiramde aduga phi angobuna kupa phamung amadi leirami maduda Rakesh na kanamta leite haiduna thong adu lonsinge hek tawbada akibagi khonjel ama tarakhi maduda Rakesh na yenglubada thariba phamung adugi lukhumlom thangba aduda rupi ama juling pharang thangduna chokuri amada punduna leiba ukhi aduga nupi adunasu nathoknaba kanna honari hariba nupi adu mamai non khalakte masam yamna sangi asangba masam sing aduna mamai ado khumjali Rakesh tawriba matawduda munna yengduna lei nupi aduna sa kaina khungbagi makhonda kanna ngangli adudagi nupi du tuminna amuk laikhre aduga yengbada akiba phanglaba mayadagi I oro taraba minna ngorok ongna pangba akiba saktam amaga loinana Rakesh ta onsil laktuna kanna laurakhi Saptra aduda Rakesh ka adudagi kanna chenthorakhi aduga yamna thuna makhada chentharakhi wari asigi ahanba saru matang asida loijare Rakesh kaidokhi maya kanano haibadu mathangi tangkaksingda khangminarasi mayambu amukanna khoirumjari